Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Folks na Kuki jo furufna tariba chingi district chatkani hariba si buffer zone thugaina bani Cotu. Civil Society 20 ke apunba Federation of Civil Society folks na Kuki jo furufna tariba chingi district chatkani haina lebliba si tasengna buffer zone thugai bani haina Cotu na wafam thamlakli ngasi Cotu na thadorokpa cherol amagi matungina Kuki furuf kidi buffer zone asi Meitei militant singdagi ngakthoknaba amata ngairaba pambai amani Union Home Minister Amasung na free movement gi wafam thamlakiba si Manipur Governor gi hawjik lamdam asida oiriba fibam khangdana aranba pau amadagi hairakpani Cherol asin hai NH2 Imphal Dimapur lambi asi Kuki jo furuf tariba mafamda fawraga chatlibani adubu minungsigi yengduna ngasi fawbada athingba pidribani folks na Central lenga ki sanchi gi khongthang ni haiba wafamda khudong chaba lauduna Kuki jogi ngamkhaida changnaba honariba si Cotu na yaroi masina anoba irang ama horangnaba oina thokani maram aduna Manipur gi governor na Meitei furuf ki wafam asi yabiganu haina Cotu gi cherol asina phongdoragli Meitei alliance ka Thadou NP Manipur ga unaduna waref taruk laukhre UKNA na Thadou NP da ki halakre Manipur da thokleiba kangluf ki irang tha kungani thoi mapung faraklaba matungda Thadou kangluf ka Manipur gi tongan ba mafam da leiba Meitei gi apunba ama oiriba Meitei alliance Amasung Thadou kangluf ki apex body oiriba Thadou NP Manipur ga ngasi New Delhi da unaduna tongan ba waref taruk lauduna Meitei ga Thadou ga punna state asida tangdu leitaba laknaba laukiba waref ta state asida any Kuki tribe haibasi ST list gi lauthoknaba waref ama Thadou Amasung Meitei alliance ka punna joint statement da Thadou NP Manipur gi president James Thadou Amasung Meitei alliance ki mahut sinduna thabaktagi potharaba Major RK Jaljin na punna kuek pinakre ngasi New Delhi da Thadou NP gi president James Thadou ga Meitei alliance ki president Sagol Sam Biramani anina luchingduna yamna singthaningai oiba mifamna laukiba waref taruk asida haribadi ahanbada Manipur da leiriba tongan ba kanglup singi manungda amaga sense of unity integrity respect taunabani ani subada community sing amaga mateng pangnana bagidamak machang oiba community ama semba mamangai degi punna leiminaragli ba community sing NRC update tauba Manipur da sasinaba nomenclature dagi any Kuki tribe hariba si ST list dagi lauthokpa Thadou community gi identity ga Kuki ga yasinna da baga loinana kal animakna community identity da misidentification taubadagi lauthoknaba haiba wafam kaya amata oina yanaki amarom da ngasi New Delhi da Meitei alliance Amasung Thadou NP ga state asida tangdu leitaba puraknaba kanglup asina tholaktuna mifam pangthoknaba taubada Kuki militant group ama oiriba United Kuki National Army UKNA na mifam asi taudanaba Thadou NP gi luchingbada kihalakpa thawongbu Thadou Community International Amasung Thadou Student Association anina condemn taubagi cherol thadoragli cherol asina makha taribadi ngasi New Delhi gi biswa yuha kendrada Thadou NP Amasung Meitei alliance ka Manipur da tangdu leitaba laknaba amaga nungsi chanana punna hingminnanaba mifam asi sinbada Kuki militant group amana Thadou gi luchingba singda kihalakpa Amasung mifam pangthoktanaba hairakpa si freedom of speech amadi mi amagi right sing namthanaba tawrakli basi condemn tawi hairi combing operation tauba yaroi khulngakpa isa sing phaba yaroi haiduna khongjang sangsinkhre Manipur da thokli balanan sigi chapchaba waroisin ama purakringai da khulngakpa isa sing phaba yaroi combing operation tauba su khudakta lepkadabani haiduna ngasi Kakching district ki apunba luf ama oiriba khunai kanba maira paibi apunba luf Hukampal ani Kakching district na phongdoragli district asigi sugunu asigi manungda laiba lup singi wangjing khunau da laiba head office ta pangthokiba mifam aduda lup asigi Hukampal ani gi president Salam Chawbina hai India lenga ki home minister na tha asigi nipan dagi chathok chasin yadana thingba kaya leiramba mafam pumnamak changba yahalagani haiba wafam adu Manipur miyam na ngainari bani maduna more churchanpur amadi tongan ba mafam singdagi ngasi fawba relief camp cha leiduna masa gi maramdam mayumda hanjinba yadana leiriba khudingmak numit asidagi changba yanaba thabak paihtkadabani mahangna makhata na hai khulngakpa isa singna iramdam kannaba amadi ifurup ijati kannaba tholakibani khulngakpa mata faba yaroi combing operation tawbusu yaroi state force singna su imasel gi marakta nungairoi daba makhata na tawbiganu hairaduna thoragliba irang asigi waroisin laklaba matamda khulngakpa amata leigadaba natte haiki mang hai khulngakpa singsu imung manung macha masu leiribani irang asi loirabadi masana mayumda hanjinjaki gani Karigumba mama singna taliba demand singi mayokta chatharaglabadi khunai kanba maira paibiluf Hukampal ani Kakching district na hanba leitana imalai baki dama icha singi damak chapchana hanba leitana thengnagani haiki editorial kalam dagi lokhocharake MLA singna president rule gi lengak sasan asi namit pena yengduna leiribra Manipur miyambu open jail amada fajinduna thamlaga miyangi mihut oriba MLA singna
ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯅꯔꯛꯄ ꯐꯝꯃꯨꯅꯔꯛꯄ ꯑꯃꯒ ꯆꯤꯟꯅꯕ ꯌꯥꯗꯕ ꯂꯩꯕꯥꯛꯀꯤ ꯋꯥꯅ ꯇꯨꯡꯗ ꯊꯝꯂꯒ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯅ ꯃꯥꯡꯗ ꯊꯥꯗꯨꯅ ꯇꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯏꯍꯧ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯀꯣꯇꯨꯅ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯊꯨꯒꯥꯏꯗꯨꯅ ꯐꯣꯛꯁꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯂꯥꯎꯊꯣꯔꯛꯂꯤ ꯐꯣꯛꯁꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕꯗꯤ ꯕꯐꯔ ꯖꯣꯟ ꯔꯦꯗ ꯖꯣꯟ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯄꯅꯤ ꯀꯣꯇꯨꯅ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯌꯥꯝꯅ ꯐꯣꯡꯅ ꯂꯥꯎꯊꯣꯔꯛꯂꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯣꯇꯨꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯚꯥꯔꯠ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯩꯉꯥꯛꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯐꯣꯡꯅ ꯁꯤꯡꯅꯔꯛꯄꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯅꯥꯈꯣꯛꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯕꯒꯨꯝ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ MLA ꯑꯣꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯅꯕ ꯐꯥꯎꯕꯗ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯅꯕ꯭ꯔꯥ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯃꯤꯍꯨꯠ MLA ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯎ ꯃꯗꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯄꯨꯔꯥ ꯂꯣꯏꯔꯕ ꯍꯥꯏꯕꯗꯨꯅꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯁꯤꯡꯒꯤ ꯂꯝꯕꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯄꯨꯔꯥ ꯀꯛꯊꯠꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯪꯗꯕꯒꯅꯤ ꯁꯨꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯅꯣꯡꯃꯒꯤ ꯌꯥꯝꯈꯠꯂꯛꯂꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯗꯨꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯤꯡꯍꯟꯅꯕ MLAꯁꯤꯡꯅ ꯁꯤꯟꯕꯗꯤ ꯆꯨꯝꯂꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯁꯟ ꯃꯔꯛ ꯑꯁꯤꯗ MLAꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯗ꯭ꯔꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯀꯠꯆꯕꯗ ꯈꯨꯠ ꯊꯥꯖꯤꯟꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯀꯗꯕꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯁꯥꯔꯪ ꯃꯅꯨꯡꯗ ꯊꯝꯕ ꯁꯥꯒꯨꯝ ꯄꯤꯖꯅꯤꯡꯕ ꯃꯇꯝꯗ ꯃꯆꯤꯟꯖꯥꯛ ꯈꯔ ꯄꯤꯖꯕ ꯄꯤꯖꯅꯤꯡꯗꯕ ꯃꯇꯝꯗꯅ ꯄꯤꯖꯗꯕ ꯂꯥꯛꯅꯗꯨꯅ ꯊꯝꯕꯒꯨꯝ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯍꯟꯅꯕ ꯁꯤꯟꯕꯗꯤ ꯆꯨꯝꯂꯣꯏ ꯍꯥꯏꯕ ꯊꯣꯛꯏ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯂꯩꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ MLAꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯁꯟꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯄ ꯆꯨꯝꯂꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯂꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯧ